Kidrabi crew member Nganthoigi Hakchang Masak Khangli ngasi puraklagani thasigi taraga ningthoi nungthil pung ama khara helakpada London gi Gatwick airport lamthungham oirugadaba Air India gi flight number 171 Ahmedabad ki Sardar Vallabhai Patel International Airport gi paikhalakpada ngairingai da naknana leiba BJ Medical College gi hostel gi building da thomjinduna kaibada leikhidrabasingi manungda yaukhibi kongbrai latpam Nganthoigi Hakchang masak khangdokpa ngamkhibaga loinana hayeng Imphal da puraklagani maki Hakchang masak khangma ngamle haibagi mafam asi ngasi numidang wairam pung 7:94 tarakpada maki apokpa Kenandes Kumar ga pokminaba mayamba ke Sanatombana Pauche sida telephone tawduna khangalakpani ngasi nungthil pung 6 khara helakpada thawdo sida leikhidraba mioi kayagi Hakchang thamduna makhoi masak khangdokpagi thabak chathariba city hospital gi maikaidegi maki Hakchang masak khangdokpa ngamle haina mafam adda leraklibi leikhidrabi Nganthoi Kungani thoi gi mache gi Tanjali amasung maki apokpa Kenandes Kumar yauna imung manungi mioi singda official oina khangalakibani hairi Mangna makhatana phongdorakpada hayeng nungthil pung ama khara helakpada leikhidrabi gi Hakchang Imphal airport ta thunglaragani mafam asida awaba phongdokpa amasung Laishu katuna ikai khumnabu ullaba matungda mahaki pungnampham lamdam oiriba Thawal awang laikai da puraktuna mahaki aroiba mathau mangam pangthuklagani hairi panba yabadi thawdo si thokibagi mathangi numit tha sigi taraga humdoi da leikhidraba mioi singi masak khangdokpa ngamnabagi damak makhoigi machin manau mama mapana chingbada DNA test ki damak sample sing launaba khangalakpadagi Nganthoigi pokminaba mache gi Tanjali Ahmedabad ta chattuna test asigi sample pikhibani adubu mahaki sample adugi matung ina test tawbada khudongchadaba khara leirakpadagi ngara Ahmedabad ki city hospital gi maikidegi leikhidrabi Nganthoigi apokpa amasung apokpi test asigi sample launabagi damak laknaba khangalakibani adubu mahaki apokpi kongbrai latpam ongbi maladi chatkide mahaki DNA gi sample rims lauraga Maruoiba Kenandes Kumar na Ahmedabad ta pukhibani aduga Maruoiba gi sample na ngarang nungthil pung 3 khara helakpada Ahmedabad ta thungbaga panthadana pikhibani Churachandpur da IED ahum plan taramle Churachandpur police station dagi makharom da leiriba mata village gi tongan mafam singda mapangal kallaba improvised explosive device IED ahum plan tarambadagi ngarang police ki bomb expert singna lauthoklaga mi sohandana pokhaihankhre hairi Gazada angang 1980 sikre Gazada chahi ani fazilakadariba Israel amadi Hamas kilana sida supnagi mamang chahi khaktada Gaza gi angang 1980 lom sikre siraba angang singi manungda ayambadi chaba thakpa phangdabadagi sikhibani haujiksu Gazada Israel na paksana landaduna Gaza bu mapung fana lausinba ngamnaba yamna kana honari hairi Nupi hatki phumjinki haina Makubok na malaria zakre Makubok na masagi mamong nupi chai kudnga mari surabi Tanu Singh hatkiba amasung phumjinki haibagi tha amagi matung Haryana gi Faridabad ta magi nupagi mayum adugi mamangda kom amadagi nupi adugi Hakchang lakthoklakre UP gi Firozabad district ki Sikohabad ki nupi adu Faridabad ki Arun Singh hada luhonglakiba chahi ani fadre Makubok buf singana nupi adu mahangna hatpani haina masana maral yazakre April 21 2022 gi numidangda buf singana magi nupi Sonia amasung machanupa Arun leitringai da yum adugi first floor da tanubu makori melaga hatkhi madugi matungda isingi drainage ki damak tawkhiba ko maduda Hakchang adu phumjinki haina police na haiki imung adugi atopa mioi sing thabak aduda yaukhibra haibadu aikhoina hojik thijili hatpagi wakalon adu dawri ga mari leinaramba mali adubu makha taba inquiry sing chathari haina ACP Rakesh Kumar Lojana haiki hariba miyan adugi matung bub singana mamong nupi Tanu mangkhre haina April 15 dagi mangkhibagi report ama thangatki madugi matung chayol kaya mahana mamong nupi adu market chatkibani haiki Tanugi manaw nupi Pritina phone da mahaka fauna na bahona bada paukum phangkidabagi matung chingnaba hengalaki mal hongba ngalingai numit singdagi hauna dawrigi matangda miyot minai mayoknaki haina Pritina haiki July 2023 da luhongkibagi tha kharagi matung Tanu mapamda halaki amasung chahi ama hena laiki aikhoina mahakpu nupa mayumda amuk thakibada otnaiba du makhatana amuk chathaki haina Pritina haiki gi special commando 10 romna Iran da landana ba sem sakre Fordo nuclear plant thugaina ba US ki B2 bomber dharakre Israel gi special commando 10 romna Iran da landana ba sem sakre loinina Fordo nuclear plant thugaina ba Air Force tanker Nepal lom yauna US ki B2 bomber plane su Donald Trump na tharakre haina report amana phongdokli report sigi matungina Iran gi nuclear plant da lairiba active
centrifuge 2000 amadi nuclear bomb sagadaba chada 90 sukraba uranium hek mangan tahandriba fauba Israelna Iranda landaba lepkhiroi haina Israelgi Prime Minister Benjamin Netanyahu na phongdorakre karigumba America na Israelda mateng panglatrabadi athuba matamda khanaba Israelgi sathiraba commando 10,000 rom Iran na thajinduna fordo nuclear plant pungfana thugaina bathabak soidana paikhalaba yana lerakre haidi Iran gi Revolutionary Guards Corps ki lanmi Mari Israel gi attack ta sikre miyoi 3,500 rom so aso apan nangkre numit mapani sujilaglaba Israel amadi Iran gi lan asida Israel na kan mamong landarak padagi Iran gi Revolutionary Guards gi lanmi mari ngasi sikhibaga loinana lan asida punna miyoi 430 hena sikre aduga asokpagi masing su 3,500 henkre haina report amana phongduragli ISNA News Agency ki report asigi matung ina ngasi Israel gi lanmi sing na Iran gi Shira saina khangnaba city amada su akan mamong landa duna paksana mangata kaya thon ki airi expert sing na phongdorak pagi matung ina Israel amadi Iran gi lan asi amuka hena kan khalak pa yana leikre Iran gi maikai degi su makhoi gi lanmi sing lan sokna naba sem saduna leiri hana lauthoraki basu leikrabani panba yabadi Israel amadi Iran gi lanmi gi masing yengnarubada Iran da Israel gi masing yamna heli adubu lan gi khulai dadi advance oiba amadi technology Iran dagi Israel na henbana lan asida nakalani gi marakta usinarakta basu hengalakhabani hairi Russia amadi China na President Donald Trump da akanba paujal pibaga loinana Iran da China gi fighter jet kaya su thungkre hairi Russia gi President Vladimir Putin amadi China gi President Xi Jinping anina Donald Trump na Israel na Iran na chathari betek hantha hanaba kan paujal ama pikhibaga loinana China gi fighter jet kaya Iran da thungkre haina su report amana hairi China na Iran da lan gi khulai pangle hariba report asin achumba oirabadi achauba lanja ama tholokpa yabaga kibalai amarom da Iran hariba laiba asi Russia gi su yamna maruoiba laiba ama oibana soidan lan asida Iran gi mating Russia na panglakani haina su expert sing na phongdorakli ningsingba yabadi America gi President Donald Trump na Iran gi President Masoud Pezeshkian amadi Supreme Leader Ayatollah Khamenei su hatkani khan haibagi aki akhang fauba Iran da pikhrabani CNN gi report asigi matungina Israel amadi Iran gi lan kangkhalakliba asi America na atamna na thoanbani haina China amadi Russia na chawna mara su sirakte hairi Trump na Iran da ultimatum thaduna chayol anigi manungda Iran da surrender tawdrabadi landaragani haina ki hankre America gi President Donald Trump na Iran da ultimatum thaduna chayol anigi manungda Iran na surrender tawdrabadi America na Iran gi nuclear plants sing da landaragani haina aki khangpi kre Iran da Trump na warning tawraduna America gi military action chatharakthringai da Iran na athuba matam da aroiba firef ama lauduna America da khangalakibani Iran na hujeksu Europe ki laibak singa wari sanaba pamde sumnagi America ga wari sanaba pami haibasi Washington na khangi maramaduna Iran na chayol anigi matam pi bani lana sida Europe na Iran gi damak karisu tawbangam loi haibasi Iran na su khangi maramaduna lana si lefan bana traga lefan daba haibasi Iran gi makuta lairi haina su Donald Trump na phongdokre hairi Israel na hujeksu Iran gi city kaya da lepa leiten landarakli Iran gi maikai degi su Israel da paksana misal kaya kapsenduna landari lana sida hujek fawbagi oina wari sanaduna loisinabagi wafam ama lakpa udri Israel amadi Iran gi lan mising gi marakta su lan tawnaba sem saba hokre hairi Iran gi meter 90 hena luba lainung da lairiba Fordo nuclear plant thugaina ba US gi B2 bomber plane take off tawkre numit mapani sujilaglaba Israel amadi Iran gi lan asida Israel gi lan mising na hojik fawba thugaiba ngamdana lairiba Iran gi meter 90 muk luba lainung da lairiba Fordo nuclear plant thugaiba ngamnaba America gi matik mayai lairaba B2 bomber Iran tamna take off tawkre America gi matik mayai lairaba bomber B2 plane Iran da landanaba achengba matam ngaiba oina Indian Ocean da lairiba Diego Garcia Air Base ta landing torba matungda tharang pumnamak paikhatuna laikre hairi panba yabadi Iran gi khwaidagi lona thumna thamba ama chingna question ba mafam gi lainung da meter 90 hena luba surung da lairiba Fordo nuclear plant asi supnagi America gi B2 amadi B52 bomber plane khaltana thugaiba ngamgani hairi bomber plane ani asi pound 30,000 lumba MOP bomb thadaba ngamba plane singni hairi Israel amadi Iran gi lan lefan bagi proposal da nuclear plant gi thaba amadi misal sabalep kadabani haiba wafam yawbana Iran na yakhidre
ꯐ꯭ꯔꯥꯟꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯅ ꯂꯨꯆꯤꯡꯕ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯡꯅ ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯂꯦꯞꯍꯟꯅꯕꯒꯤꯗꯃꯛ ꯊꯝꯈꯤꯕ ꯄ꯭ꯔꯣꯄꯣꯖꯦꯜꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟꯒꯤ ꯊꯕꯛ ꯑꯃꯗꯤ ꯃꯤꯁꯥꯏꯜ ꯁꯥꯕ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯕꯅ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯗꯨ ꯏꯔꯥꯟꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯔꯥꯟꯗ ꯊꯝꯂꯤꯕ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯁꯤ ꯖꯦꯅꯦꯚꯥꯗ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯃꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯏꯔꯥꯟꯅ ꯌꯥꯗꯕꯒ ꯂꯣꯏꯅꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯂꯥꯏ ꯁꯥꯕ ꯍꯥꯏꯕꯁꯤ ꯏꯔꯥꯟꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠꯅꯤ ꯃꯁꯤꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯅ ꯊꯤꯡꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯄꯟꯕ ꯌꯥꯕꯗꯤ ꯏꯔꯥꯟ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯁꯥꯒꯗꯕ ꯈꯣꯡꯐꯝ ꯑꯃꯈꯛꯇ ꯉꯥꯏꯔꯕꯅꯤ ꯍꯥꯏꯔꯤ ꯃꯦꯒꯅꯤꯆꯨꯗ 5.2 ꯌꯧꯅ ꯍꯥꯈꯤꯕ ꯌꯨꯑꯦꯟꯅ ꯏꯔꯥꯟꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯇꯦꯁ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯈ꯭ꯔꯦ ꯏꯔꯥꯟꯒꯤ ꯅꯣꯔꯠꯇ ꯂꯩꯕ ꯁꯥꯝꯅꯟ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯃꯦꯒꯅꯤꯆꯨꯗ 5.1 ꯌꯧꯅ ꯍꯥꯈꯤꯕ ꯌꯨꯑꯦꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯥꯟꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯂꯥꯏ ꯇꯦꯁ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯏꯖꯔꯦꯜ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯑꯀꯤꯕ ꯄꯣꯛꯅꯈ꯭ꯔꯦ ꯇꯁꯅꯤꯝ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯅ ꯐꯣꯡꯗꯣꯔꯛꯄ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯟꯗ ꯍꯥꯈꯤꯕ ꯌꯨꯑꯦ ꯑꯗꯨ ꯁꯥꯝꯅꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 27 ꯂꯣꯝ ꯆꯠꯂꯒ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯏꯄꯤꯁꯦꯟꯇꯔ ꯑꯣꯏꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯔꯥꯟꯅ ꯇꯁꯦꯡꯅꯃꯛ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯂꯥꯏ ꯇꯦꯁ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ ꯏꯖꯔꯦꯜꯒꯤ ꯂꯥꯟꯗ ꯑꯃꯦꯔꯤꯀꯥ ꯌꯥꯎꯁꯤꯜꯂꯛꯂꯕꯗꯤ ꯇꯝꯊꯤꯕ ꯂꯥꯟ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯑब्ꯕꯥꯁꯅ ꯀꯤꯍꯜꯂꯛꯈ꯭ꯔꯦ ꯏꯖꯔꯦꯜꯒꯤ ꯂꯥꯟꯗ ꯑꯃꯦꯔꯤꯀꯥ ꯌꯥꯎꯁꯤꯜꯂꯛꯂꯕꯗꯤ ꯇꯝꯊꯤꯕ ꯂꯥꯟ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑब्ꯕꯥꯁ ꯑꯔꯥꯆꯤꯅ ꯀꯤꯍꯜꯂꯛꯄꯒ ꯂꯣꯏꯅꯅ ꯋꯥꯔꯅꯤꯡ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯏꯖꯔꯦꯜꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯀꯥꯇꯁꯅ ꯏꯔꯥꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯏꯔꯥꯟꯒꯤ ꯂꯩꯉꯥꯛ ꯃꯄꯨꯡ ꯐꯥꯅ ꯊꯨꯒꯥꯏꯅꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯁꯤꯡꯗꯁꯨ ꯂꯥꯟꯗꯥꯅꯕ ꯌꯥꯊꯪ ꯇꯧꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑब्ꯕꯥꯁ ꯑꯔꯥꯒꯆꯤꯅ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯖꯅꯦꯚꯥꯗ ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯂꯥꯟ ꯂꯦꯞꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯏꯖꯔꯦꯜꯅ ꯏꯔꯥꯟꯗ ꯍꯦꯛ ꯂꯥꯟꯗꯥꯔꯛꯂꯤꯕ ꯃꯈꯩ ꯏꯔꯥꯟꯅꯁꯨ ꯈꯨꯠ ꯍꯟꯗꯨꯅ ꯂꯥꯟꯗꯥꯈꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯏꯁꯇꯥꯟꯕꯨꯜꯒꯤ ꯃꯦꯗꯤꯌꯥꯗ ꯄꯤꯈꯤꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯑब्ꯕꯥꯁꯅ ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯂꯦꯞꯍꯟꯅꯕꯒꯤꯗꯃꯛ ꯑꯃꯦꯔꯤꯀꯥꯒ ꯋꯥꯔꯤ ꯁꯥꯅꯕ ꯏꯔꯥꯟꯅ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯒ ꯂꯥꯟ ꯂꯦꯞꯅꯕꯒꯤ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯊꯣꯡ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯃꯛ ꯍꯥꯡꯗꯨꯅ ꯂꯩꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯄꯔꯦꯁꯟ ꯔꯥꯏꯖꯤꯡ ꯂꯥꯏꯟ ꯍꯦꯛ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕ ꯃꯈꯩ ꯏꯔꯥꯟꯗ ꯂꯥꯟꯗꯥꯈꯤꯒꯅꯤ ꯍꯥꯏꯅ ꯏꯖꯔꯦꯜꯅ ꯂꯥꯎꯊꯣꯔꯛꯈ꯭ꯔꯦ ꯂꯥꯟ ꯀꯜꯂꯤꯉꯩ ꯃꯅꯨꯡꯗ ꯄꯨꯇꯤꯟꯅ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟꯗ ꯏꯖꯔꯦꯜꯅ ꯂꯥꯟꯗꯥꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯉꯛꯅꯈ꯭ꯔꯦ ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟꯗ ꯏꯖꯔꯦꯜꯅ ꯂꯥꯟꯗꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯄꯨꯝꯅꯃꯛ ꯉꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟꯁꯤꯡ ꯍꯦꯛ ꯃꯄꯨꯡ ꯐꯥꯅ ꯊꯨꯒꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯥꯟꯗꯥꯈꯤꯒꯅꯤ ꯍꯥꯏꯅ ꯏꯖꯔꯦꯜꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯄꯨꯇꯤꯟꯅ ꯏꯔꯥꯟꯒꯤ ꯂꯦꯝꯍꯧꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟꯁꯤꯡꯗ ꯏꯖꯔꯦꯜꯅ ꯂꯥꯟꯗꯥꯔꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤ ꯏꯔꯥꯟꯒꯤ ꯕꯨꯁꯔ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟ ꯈꯛꯇꯗ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯔꯝꯗꯤ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯑꯣꯏ 400 ꯂꯣꯝ ꯔꯁꯤꯌꯥ ꯃꯆꯥꯁꯤꯡꯅꯤ ꯍꯥꯏꯔꯤ MP ꯕꯤꯃꯣꯜꯅ ꯏꯃꯥ ꯔꯥꯁꯤ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ MP ꯄ꯭ꯔꯣꯐꯦꯁꯔ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯂꯩꯈꯤꯗ꯭ꯔꯕꯤ ꯏꯃꯥ ꯔꯥꯁꯤꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ MPꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯗꯥꯏꯔꯦꯛꯇꯔ ꯁꯨꯔꯦꯁ ꯍꯤꯗꯪꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯂꯦꯖꯦꯟꯗꯔꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯏꯃꯥ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯔꯥꯁꯤꯅ ꯂꯩꯈꯤꯗꯕꯁꯤ ꯂꯝꯗꯝꯁꯤꯒꯤ ꯀꯂꯥꯒꯤ ꯂꯝꯗ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯃ ꯑꯣꯏꯔꯒꯅꯤ ꯃꯇꯝ ꯁꯥꯡꯅ ꯂꯩꯈꯤꯕꯤ ꯌꯥꯔꯤꯕꯤ ꯇꯥꯡꯂꯕꯤ ꯑꯥꯔꯇꯤꯁ ꯑꯃꯅꯤ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ MP ꯕꯤꯃꯣꯜꯅ ꯐꯣꯡꯗꯣꯛꯂꯝꯈꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯏꯃꯥ ꯔꯥꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯍꯣꯍꯦꯟꯗ꯭ꯔꯣ ꯀꯃꯁꯇ ꯏꯃꯥ ꯂꯩꯈꯤꯗꯕꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯤꯒꯅꯨ ꯍꯥꯏꯕ ꯊꯦꯝꯖꯤꯟ ꯋꯥꯍꯩꯁꯨ ꯐꯣꯡꯗꯣꯛꯂꯝꯈꯤ